extraordinary do dina sana sada lay aduna nakhuna hotnaraga phangadabani aduna aidi atai amata pamde ahanmada ina pamase lairik ta nakhoi naming iraga lay hobodo adu pami na haira kanda makhoi bo dum sumaina sanabase support toraga lakhibane Asian Aerobic Gymnastics Championship ta gold medal laurakhrabi Ariha Pangambam Amasung taruk-shiba position tarakhibi Anjori Pangambam bo Ucheckon Youth Athletic Club na Taramna Oakhre Ucheckon Youth Athletic Club na sinduna kongbu Ucheckon da leiba club asida pangthokiba thawramaduda Arihagi apokpina Maki machanupi anina final changduna lamdam asigi mingchat purakpa ngamlei macha amana sanabada mai pak na bahonabada mama mapa oibasing na kayagi matik awaba kaya mayok na kihaiki Arihagi apopina makha taraduna maki machanupi ahom sana khonabada piklingaidagi pukning changna sanabana toan ba mafamdagi loan loduna macha singasibu sana hanaba honarakhi haina fongdorakhi Taramna kongba Ucheckon gi Pradhan Konsam Munindro taruk-shiba IRB gi commanding officer Sarangthem Ibomcha Ariha gi coach Ranjan Yumnam UYAC gi president P Sanatomba Amasung gymnastic masana gi oza singsu sarugyaki extraordinary do dina sana sada lay aduna nakhuna hotnaraga phangadabani aduna aidi atai amata pamde ahanmada ina pamase lairik ta nakhoi naming iraga lay hobodo adu pami na haira kanda makhoi bo dum sumaina sanabase support toraga lakhibane ai se service pudi tawi aigi mapa su tawi mayam gi meeting dadi nakhoi di service tawbani na yam laina sana hanmang amani ai khoi di ngamoi haiba wahi se dum tatana tara la isa ohum mak sanarakbani na problem mayam amadi face tawi aduga lairak matam dadi ai ngasi phawda makhoi loan lauraga dum si phibam je yau phau sana halakpa ngaktani mingonda ina haru matam da su isa sigi sima mating piyo na haru matam da su service tawbani na kanamdana kai haini adum moina tawjagini haibegi adui meeting adum lai